Khoiramjari mayam ngarang aina mayangi mafamda video khara ujakre madugi makha thaba video ngasi khara mu ujaki adubu video sing asi asengbra achumbra haibudi aiso haiba ngamjati aina thigalubada phangakpa video sing adu mayangi mafamda yenghanjabani ngasi video sing ngasi amu yengminasi haina haijari yengminasi number 1 Nupa asiga, nupi asiga, bogar ngatan. Makoy bani asi 100 oiba jaga da chatlaga video namba kangkong ngatan. Makoy bani na namakpa video ni mayam punna video asi yemnasi makata na munna jingbi. Pode falar tu, toma. Toma, eu fico aqui, desculpa, não consigo. Desculpa, eu estou cheia de medo a sério falar tudo, mas tem cuidado, tá bem? Espera. Anda lá, por favor, eu tenho que dar aqui só a minha mãe, anda lá. Anda, eu ajudo. Eu ajudo a descer. Video asida karino khangdaba miyoibagi sapan hanba amana yengakpagi mami makhoigi camera da taki Number 2 Video asi CCTV footage da taramba video amakhakni video asida nupigi sapan hanba Mamlu samli ma sorok sida lepagumna tawba uri gari kaya masada fawtuna chale Video asi TikTok ki video nambada thokpa thodo amakhakni video asi yengminasi nupi asina video namlengaida upu asi mathanta hangthorakhi kasi maisisu mutkira. Hey guys, so someone commented in one of my videos like the bronzer highlighter I use, and I use the Milani 05 Soleil, so I'm gonna try that on. And